Wal Mighty Channel gi Maigai Dagi Mayam Kurumjari. February Thasimaki Hoki Batang Tarada Palarbonda Leba Memorial Academy da Sahitya Bhusan Shri Meisnam Bhubon Singha leikhidabada. Look marina khutsamnaduna awaba phongdokpagi thouram pangthokhre. Thouram the Manipuri Literary Forum Assam, Manipuri Sahitya Parisad Assam Baskandi Masha Baskandi Amadi, Apunba Kongang Mapan Chaukat Loop, Rural Development Association Palarbonna, Sinkibani. Barak Tampaki Ahan Bawari Macha Iba Saknai Rabo Oza Sahitya Bhusan Shri Meisnam Bhubon Singha Chahi Asigi February Gitang Nipan Nomizing Numit Numidang Pung Taramathoi Rom Tarak Pamatamda Masagi Chahi Marfutramathoi da Taibang Thadok Tuna Mapugi Kuya Tankre Shri Meisnam Bhubon Singha Ing Kumja Lisingamaga Pan Kuntramanga da Beverthagi Tang Kunipan Sagol Sen Numita Kasargi Palarbon Kauba Kungang da Meisnam Thambo Amadi Meisnam Ongbi Mikoi Debi Anigi Mapari Oina Taibang Khongdoi Hulaki. Asa Koba Kutna Iba Quarterly Magazine Amalising Magazama Panmafuma Panda Fonki, Magazine Asi Fonga the Saruk Yamina Kibising Di Nongdambam Bizoy, Kaidem Hemango, Nongdambam Kunjamohon Amadi, Meisnam Bhubon Masamakni. Lising Magazama Pan Yankai Matoida, Meisnam Bhubon Masagi Sangai the Nongdambam Kunjamohonna, President Amadi Oza Bhubon Masana Secretary Oina Palarbonda Naha Lairik Sang Hanki. Barak Tampaki Ihan Hanba, Wari Macha Oktaba Haina Mingthonba, Lising Magazama Pan Yankaini Toida, Panjian Pauchegi Ahanba, Chahi Ama, Shuba, Masing the Tapki. Asumna Oza, Sigi Masing Tingam Draba Kudol Kaya Kunaya Sigi the Maktambiramli. Matau Tamjaningai Oiba, Oza Sibu, Maite Konakadaway the Sukauzeroi. Wal Mighty Channel gi Maigai Dagisu Ikai Kunaba Uchari. Matanga Sita Pau Pava Loisinjari, Mayambo Mukahana Kurumjari.